Masih sandokjariba thoroma si Diamond Radio na sandokjaba Crime Reports. Nupi angang sing da thokliba tongan ba Manipur khakta natana India ki kachin koya amadi prithvi gi mapanda thokliba angakpo crime sing asi aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ngasigi tangkagasi amuk poduna lakchari mamangda sandokchakiba episode kungamathoi suba adugi makha kunganithoi suba tangka kungamathoi suba tangka ta tahanjakre Satbanam Kaubi Nupiama Yomdom Pok Amada Laiduna Masa Singa Puna Barada Lairamba Adu Kangaudan Imungashida Ladiba Satbanam Yaudana Imungashida Mihatina Hatok Piramba Masigi Makatarakpada Polishna Mihat Passing Pagalang Nabuhonabada Tengna Kibake Amarum Miamda Tamjakre Amadi Atheng Matamda Numit Karani Lairaba Matungda Satbanam Su Lamhang Amada Shiduna Lairamki Masigi Matung Polishna Sairagi Mapa Unaduna Sairagi Imung Manung Chatuna Mafamadu de Leriba Makura Amadi Mandomcha Unaduna Aseng Maram Kangna Nabagidamak Honaki Masigi Makatarakpada Mihat Asigi Langlalangjin Putok Nabuhonarakpada Polishna Sairabu Sikrabarana Traga Hinglibra Haibasi Kongul Liba Horaki Masigi Makatarakpada Sairagi Mapa Jaildagi Miat Matam Loiduna Toruklami Machanopina Hiramagi Matungina Usman Laisangaduda Chalami Adubu Usman Gi Thamoida Machanopi Amadi Mahaki Macha Singh Mihathi na hatok piramle khalubada mafam maduda machanupi lakani haiba thajadana adomak laisang aduda ngaiduna leki mafam maduda haukiba punsigi machanupi amadi imung manung buning singjaduna Osmana laisang aduda mapi sinthaduna kablami mahangna mamai leithorukpada laisang adugi makha thangba saruk lomda sairaga chap manaba ama makok kuptuna chatkiba mahangna uki Osmana machanupi ni khangduna machanupi adubu hanna kokirami adubu sairana mapana kouba adu takhiramde Amadi Lambi the Lakpo Auto Omatongduna Saira Mafam Madudagi Yamna Tunamak Chatkirami Wafamasi Mapana Police Station the Chatuna Wari Singasi Tamlami Mahaki Machanupi Hingli Haina Police Nasu Makogi Arunmami Tadotuna Sairagi Kongul Liki Adubu Chap Chaba Pao Asifang Dabadigi Makoina Chingaduna Lading a Talak Asida Mapana Piriba Pao Adudagi Lai Kurumpam Aduda Makoi Pulap Chalami Amadi Lai Kurumpam Aduda Laiba Bikari Amada Saira Kangra Haina Hanglami Tamaduda Bikari Nike Sairadi hek pikling edigi laisang asida mahakti yam toina lai amadi mahangna matam punamakta mafam asida lakpa matamda mahangna aingonda mahaki yamba yamdaba makhutte yauba sen achoiba khara aingonda adumak bikhya hapi yamna pukchel sengba nupini mahakpu kanana khangloidagi numit ado mafam asida sairabu mapana yamna kauki aigi mangmakta dani kaukibado saira haina kaubadudi kauriba mi adu sairani haibada aina khangki mahak aigi mangda fauduna chatki aingonda su bikhya pirami Adubu mapana kaubudu mahaktadana adu maksatki asumna bikhari adunasu police ta pau tamlami masigi matungda police na saira hinglaba adu oiba tarabadi mihat sing ase sairana puno maksa thabu oiramba phai kayam kuina lotpagi haibado mahak soidana kuina fagani asumna police na haiki masigi matungda police na akan mamong da ticket pa matamda saira hostel amada leire haibasi khanglakpaga loinana mahakna thabak halakpa ngaidun hostel asigi mapada numidang wairam Police ki team amadi jail dagi thadorokpa mapa Usman ga loinana leptuna leki matamadu da saira auto amadagi kumdarakpaga mahangna auto gi bara hek piba matungda mahaki apokpana saira asumna kauki masidagi saira mamai foot leithoroktuna kauribadu kanano haini yenki mahana leithorokpa matamdadi mahaki manak nakna nupi police yawba team ama pokpa mapa Usman ga loinana mahaki tungda leptuna lera masigi matungda police na hai haujikti na hakadai da chengani matamadu da saira naiki karino habiribudo aina karigi damak chengadoribu nang kariguma pawam ta tadribra kari pawam nangi imung manungi miyoi punamak minungsi haitana hatuk piramle loinana nang na sasu yaun wafam asita abada saira angakpa phangngaki amadi ai hingliba aibu ai hat khre haibu wafam si karino haiki mahaki manau nupa sing amadi machanupi hatuk pikre haibu wafam asida mahangna mapa Usman da konsenduna kapcharam madugi matungda police na haujikti kapsin lauksin nabana karim kanaroi police station chache mafam adugi mahak chingduna gari da namduna puduna lak amadi police na interrogation tawba hauki interrogation tawringai manungda sairana kaplami matamadu da police officer jana haiki adugi amna na thamoida nungai tabal leragadi numit kuni rom sina ha kadai da lotuna leruge imung asida nangi khwaidigi laibak thiba thodok ama thoga nangna karigumba amata hangdana leribai maram karigino matamadu da sairana wari lirke misi asigi mamang no mo walinga da sairana mamada haiki mafam asi mahak thadokuna chalagi imagi wakhalna awon ba hong balak tri phawa yumsida idi leiraroi yumsida amona mai lesilaro aisu hingba ngamna na bahona khrage wahai sing asi hairaba matungda
mahaki pikliba mopanupa singda amadi manaunupi da haiki nakhoi yamna kana larik paduna hono ai matam khara yomche thadoki adu natrabadi aikhoi imana tawriba mawng matokse hongba sungom ngamdre kanana khangni aina chakraba matungda magi mawng matokse honglaklabadi ai amohna lake amaromda ai nakhoi gi damak paisa tanduna honagadoribani ai nakhoi da phone tawroi noisu engonda phone tawrokanu aina thangli bu khongthang che thangdrabadi khoi magi maram chache hongwa yaroi dori aina nakhoi da ai isana lagu unadriba phawba nakhoi na ai unananabagi damak honarakanu asumna hairamlaga mahak yum adudagi thoroktuna company da thabak ama yaunananabagi damak khankiba adugi mafamda satki haina tamki matamadu da police na hangki misi asigi namittadi nang kadai da lei wahang ase hanglapo matamda saran haiki aigi ichal aigi upanupabu aina hatkadra aingonda hangbiribo wafamsi mihat ase aina tawi haiba sira makhoibu I matumdagi chaunanabagi damak mama amana machagi damak honagadabado aina makhoigi mache amoina imagi mahut sinduna honarakpan makhoibu aina I matumdagi chaunanaba makhoibu mahimasing tamba chatpa halakpagi lowba chatpa makhoibu pija pithak tawba aigi khutmangna makhoibu hatkadrane ai isana isagi damak kariguma mata nongmata khalude angang sing sibu yengsenba amadi imabu su yengsenba haibase aigi thodang oina oiduna lakhibani aduga aibu chingna biriba kari haitare sera aikhoi mibu chingnabagi damak tolo phanglibani aduba ai nangonda angang sing asi nangna hali haibadi haikidri aina haidringe da nangna haijaraklibasinadi mihar asida nangna chathabani haibasi senglaba jalo aina nangonda haikibrane nangna hatpane se adubu nangi wahangdunadi aibu chingnali haujik aikhoi ahanbada nangi imada chingnaramani adubu haujikti chingnadre aikhoi tabadadi nangsu nangi imaga yamna toina khanaba chainaba thoi hai matamadu sairana haiki hoi yam toina khane magi tawpham thokpasingdo mahak mama oina tawbu ngamdi maramasina aina oina thabaksing pangthoktuna leiba maramna mahak aiga matam punamakta khane loina matam punamakta aranba lambi amada chatnanabagi damak adumak honaduna le matamda police na haiki adudi aranba lambi si haujikti nang su chatle haigadoribra ahanbada nangi asiba haksang phangkhiba dai khoi loina mak pangtharure adubu nangi imagi asiba haksang su phangle akhoi gi singnaba wakhalon si tonga tongan mamai ke kyarom da chalami nang hingli haina tabadagidi sairana ai hingli taraga kari tawraba mi hatpase aina hatpani haiba sira asumna haiki adudi nangi imada chingnagadra natraga nangonda chingnagadra kanana khangni mahakna angang sing asi loina halamlaba matungda mafam asidagi chatkhraga mahakka nuksinaba nupaduna mahakpu sulambi da halaga huntokpo oiramlagadi matamadu da sairana haiki aigi imana angang sing se kedongwai da halo aigi imana aranba lambi amada chatlabasu aigi ima angang singbu yamna nungsiba nupi amani aikhoi yumdagi aikhoi kaka amadi indomchana tanthokraba matungda hingba ngamnanabagi honabada imana aranba lambi amada chatpataki masida mahangna mioi amakhak mahangna loinaki loinariba mioi asina aikhoi punsida yamna chauna mateng pangam makhoi anina leinarikliba mari aduna makhoi angang ama yawraki nupa aduna angang asi lokthokkinanabagi damak imada yamna kana hairami imana matam aduda sikhang khangduna yakhide mase aina khare inkhalakpa matamda ima amadi nupa aduga sanaba wari da aina tahogani nupa aduna haiki angang asi pokkudabu orabadi mafam asida amuhana mahak laklaru haiki matam aduda sabanamna haiki pikliba jiba sibu aina halaga makhoida pap tawba pamde aina isa sing thakpa ngamnanabagi damak aina pap tawrabasu jiba amabu hatpadi ai pamde haiki matam aduda nupa aduna laklaru haiba wafamdu mahaksu yaki mahaki punsidagi nupa adu lamna chatki loinana angang adu poklakpa matamda faibok oina nupa ama amadi nupi ama oina poklakhi maram asinani aigi mana angang singsi mahangna hatpa ngamloi haina hairibagi maram asi sarana sumna harami fare wafam asi akoi makhathana thijin humjanbagi thabak chathari adubu saira case asi loidringegi manungda nang shahar se thadoktuna chatpe yaro police na harami asumna hairaga saira thadoki police na thiduna lakhiba mama sabnamga yamna toina loina kiba nupa khali yumda lakne haiba wafam amataki madugi matungda police na mahapu lokhalaga interrogation chatharam police na interrogation toba matamda khalipu yamna thina furami nangna yum aduda leiriba sabnamga aronba mari thamlaga kari maramgi damak nangna imung aduda leiriba angang sing halibano haina yamna thina fukiram interrogation chathage police na adubu matamdu khalib naiki ai tasengna sabnamda ngaujaba mi amani ai mahaki macha masu singda aina ngasi phawba karigum ayetpa mata pikiba leiti ahoina dum makhoigi yumda aina sel thomda mateng pangduna lakhiba mi amani adubu macha nupi sairana hek chatkiba matungdagidi aina nongma mamagi manakta yopuduna chatpa matamda mamana ngasidegidi mafam asida lakpa lepiro aigi chanupi so aibu waroduna yum asi thadoktuna chatkre makhatana aina asumna thabak ase sum chathadana leragadi aigi chanupi da natana leiribi cha singse chawra chawraga
aigi naktagi loina lapthokkiba tare nangondagi mateng yamna lokre adubu aigi chanupidi yum thadokre nang mafam asida lakpa ngasidagi lepiro asumna khalipta mama sabramna hairaki haina tami loina na police na haiki nara leitraga karigi nang na misi asigi matungda na yum thadoktuna asukui matam si lotunu leiri maram karigina matam aduda khalipna haiki aisu imung duda yamna toina changbanina imung aduda leiriba mi sing asumna halamle haina kibadagi ayum thadoktuna chalubani aine iral leiramlagadi ayum masida mohan halamgadra iral leitabaduna ai amuk halakpani makhoi aina hatbanati aidi sabranambu pamjaruba nuksijaruba khaktani matau karamna aina makhoi bu hatkani case asi sathagadaba yang walibanina mafam masida matam khara leiba tare asumna phajanduna khalepu thamki loinana police officer duna mahaki musing haiki saira se yamna chamba mi amanate yamna singba mi amani mamana adugi matik singbagum machanu pisisu yamna singi case asida mahak yawrom loi haninga leiti mahak pusu aikhoini yamna kupna senagadabani kanaga kariga karamba matamda kari tawi haibase aikhoini yamna kupna senagadabani haiki masigi matungda police na makhoi informer kaya marum thadoktuna sairabu senaki asumna sairagi imung manungda siriba miyoi mari asigi manungda sairagi mahut sinduna siramliba nupi asina kanano haina police na thiba hogolaki loinana CCTV footage amadagi bar amadagi leisabi ama gari tongduna thokkibadagi amuk hana halakhidre haiba paw amataki paw asigi matungina sairagi imung manungda halamliba asiga nupi asina mangkiba asiga amadi sairagi wangba chawba amadi nupi asi mahaki wangba chawba sigasu yamna khenaramde maram asidagi police na hariba nupi asi sairagi mahut siliba nupi asi oiramgadra haibagi khungulliba horoki gali amada leba bar aduda yawba mafam amada police na thiba horoklami police na thiba horokpa matamda mafam aduda nupi asigi maming pari kauba nupi amani haiba khangba ngamlaki roki kauba mi amaga mafam asida yamna toina loinai amadi khanai haiba paw police na taki roki bu police na phaduna hangki roki na police ta haiki aidi sanagi marum kokpi yendi karigi halugani mahak leibna khoidi bar si chalairibani makhoidi kolgarni tongan mamioi kya marum poroktuna makhoidi aikhoina maduda sel khara chabani aina mahakpu karigi hatkani haina haraki CCTV footage amada gari ama uriba asi gari sigi mapu si police na mufagatki gari asigi mapu si police na farba matungda fuki nahangna nahaki gari da pari kauba nupi asi pukraba matungda amukhana halakidre nahangna pukiba pari asi kadai da thami nangi gari da pari pukiba matungdagi amukhana halaktre pari si nangna kadai da halaga thami haina asumna interrogation tawki matamaduda gari adugi mapuduna haraki aidi numitu gari do aina thobunate miyoi amakhak laki miyoi asina aihaki gari si waige amadi gari si waibagi mamal se mahana lising taruk pige haina haraki aina numit aduda aigi customer amata fangdrabada paisa chinduna ngauduna leiringeida gari adu ngasi nomutangi waige haiduna hairakpaduda aina miyoi aduda piki matamadu police na haki masak khangdaba mi amada nangna nahaki gari piraga hektamak thaduk pai maram karigino nahaksu case asida involve tawi maram asina nahaksu case asi loidribo phawa chenbe yaroi nangi gari nangna piki haba mi du nangna khangdrabanina hojik case yeglaga mi ase khoina koithi thiba taban asumna sairagi mahut sinduna siriba nupi asi pari hariba mangkiba nupi asi oigani haibagi police ki chapchaba khongul amadi liba fangki adubu gari asida paribu haptuna pugiba mi asidi kanano haibasi khangba ngamlamde masigi matungda police na yamna kanna maikai kaya dagi hariba case asida mihat pasing phana nabagi damak angakpa phangna honaki saira amadi apokpa mapa usman ga punna leiminarami usmana sairagi mong matau khara asi hongbagumba manba mahausaga manadaba matam amada mahangna jail do leiringi matamda mahaki machanupi na mapa munungsi jabagi mong matau mahaka leiminariba asida mahaki khenabagi mong matau khara uba fangki nongma sairana office ka kiba matungda sairagi leiriba ka aduda mahaki apokpa usmana kari kari leibagi haina koithi thigi yamlaba senpham khara sairagi upu amada yawromba thingnaki masida mahaki apokpa mapa usmana yamna chingnarami amadi mahangna machanupi da hanglami nangdi asukna ma senpham si karaidagi karigi laurino hainanki hojikti imung manungda leirama mi singsu baba loina mangkhre babana jail da leikhre amadi imaga aiga aikhoi yam wana lele ai ta sengna harabada ai nupi amoina aigi isagi firep amadi fidam isana semjabagi mawongda laki baba amadi imana aigi fibam se semakki banati aina hingnana honabada aina aningba khara tawba matamda babana yamna yengsinbiganu haiba wafam haraki usman na machanupi gi wafam sing tarubada yamna ngakki loina na mahaki honglakniba mawong aduda usman haifam khangkide amadi machanupi na zatkraba matungda machanupi asi lambida kanaga kariga unai kanaga thengnei haiba si mahangna yamna yengsilam achumbabu aranbana kayam koina losinduna thamgani masigi matungdagi police na hona kiba singa sigi mahai tapna mayon amada laglami matam amada kadir kauba
नुपा अमगी भरादा लेरंबा पुलिस खंगहौदना पाव पिरकी मतम अदुदा कातिरना हाय सायरा से अंगक फंगना पैसा पाइरे मतम अमदा माना का भरा फाव पीब ngamdana लेरंबा अदु हौजिक्ति का भरा असि महांगना था मरी की एडवांस को लोइना पिथोकलमे मतम अदुदा पुलिस नंगाकी मादि मतौ करम अदु गामना सेमफमदि पाइरिनो कदाइदगी पैसा न पाइरिनो हाइबो वाफम सिलाकी पुलिस न सैराबु कदाइदा लेबगे हाइना मुक थिरकलमी मतम अदुदा सैरागी लेफम से अमुक थिबो खंगलमदे सैराना कंपनी अमगी थबक याव हाइबा कंपनी अदुदा मुक चटखिरमी मतम अदुदा कंपनी अदुगी मैनेजर न हारकी महाक मफम असिदगी थबक तोकलगा तोप मफम अमदा थबक तौरगनी हाइना चटखरे महाकना थबक तोखिबा मतम अदुदा महाक लूना तिनबा अब्दुल कौबमी अमसु मफम असिदगी थबक तोखी अखोइना खनबदा मखोय अनि पुन्ना चलमगनी असुमना पाउसे हारकी मसिगी मतुंगदा पुलिसना सैरागी हई सिंगलबा मोंग मतौ अदुदा हेना चिंगनबा फाउनकी अमदी सैरागी लोकेशन ट्रेस तौबा होकी सैरा कदाइदि लेबगे हाइना थिबा होरकी सैराबु खोंगुल लीनेनबगिदमक पाउ पिखिरम मसिगी मतुंगदा सैरागी लेफमदा पुलिस की टीम यौसिलगलमी होटल अदुदगी इन्फॉर्मेशन लौबु मतमदा मखोय होटल अदुगी रूम नंबर 103 दा लेरे हाइबा पाउ खंकी मदुदगी पुलिस की टीम अदुना होटल अदुगी रूम नंबर 103 दा थोंग थिनकी थोंग थिनबा मतमदा थोंग हांगदोरकी हांगदोरकपा मतमदा सैरा अमदी महाकी लोइनबा ममानबा अब्दुल मखोय अनि का अदुदगी पुलिस न फाकी मतम अदुदा सैराना हाइकी नखोयना करी हक लेबगे आई नुपासिगा लुहोंगलबनी लुहोंगलबा मतुंगदा खोय मफम असिदा कोइबा लाकबनी मतमदा पुलिस ना हाइकी नंगी इमुंग अदुदा नंगी इमा अमदी नंगी नचिनानाव पुनमक लेखिद्रबा मतुंग असिदा नंगना नंगी लुहोंगबा मदुसु कनागुमा मत खंगंदना नंगी लुहोंगबा सिदना नंगी अपोपा यावदबा नंगना सिलिबा सरो पुनमक लोइना खंगे सैरा हौजिक पुलिस स्टेशन चटकदबनी मतम अदुदा आइगी इराल करिनो हाइना महाना लाउकी अदुबु का अदुदा लेरमलिबा अब्दुल अमदी सैरा पुनः फारगा पुलिस इंटरोगेशन गिदमक पुरकलमी वारी परिंग असिदा ताबिरिबा सिंग हेना नुंगाइना नबगिदमक लिजरकपा मतमदा वारी सिगी तांकक अनिदा वाफम अनिखक लोसनदुना थंबा अदुसु मियामदा थमजरी मचानुपीगी होंगलंगिबा मोंग मतौ अदुदा महाकी अपोपा उस्माना मचानुपीगी खोंगुल लेरमी अमदी अब्दुल हारिबा मियो असिगा मचानुपीगा उनबा महांगना उखिरमी महांगना उखिबदा नतना अब्दुल हारिबा मियो असिनसु सैरागी मपा उखिरमी माना खनकी महाकी प्लान असिदा महाकी मपाना असेंगबा वाफमसिंग असि सैरादा तमलबदी महाकी पुंसीदा सोइदनमकी अपनबा ओइरगनी हाइना खनकी लिजरिबा वारी परिंग असिदा अहौबदा यावखिबा असिबा अंगांगसिंग लौखिबा अशाबा उस्मान पुलिस की खुत्ता तारमी माइकई कयारोमदगी पुलिसना चथखिबा तोंगान तोंगानबा माइकई कयादा पुलिसना होनरकपसिंगी कानाबा मही फंगलमी इंटरोगेशन चथबा अदुदा पुलिसना अब्दुल हौजिक्ति अशाबा उस्मान सुफारे अशाबा उस्मान द कनाना पैसा पी अब्दुल द कनाना पैसा पी अब्दुल न करी करी तौखी हाइबदु यामना हैथोय सिंथोयरबी सैरागी ममांगदा नंग अमुक्तंग लियुदना सैरा नंग खंगबा गमरा नंगी नमांगदा नंगी नपुरोइबनेना लेरिबा मिसि कनानो खंगना महाग असि जेलदा नंगी अपोपा उस्मानगा कुइना लेमिनेरमलबा क्रिमिनल अमनि नंगा अमदी अब्दुलगा उनबा मतमदा नंगी अपोपा उस्माना उखिबदगी अब्दुलना पुनमा असि सोइबा तारे खनबदगी नंगबु मफम अमदा थैदोक्तुना थमलगा नंगी अपोपबुसु हातख्रे बसे पुनमा से उस्माना अखोइदा अब्दुलगी मरम तमलंबा अदुना नंगी अपोपा हातपा मी असि अब्दुल नतना कनागुमा मत ओइरमलोय हाइबसे अखोइना लाइना फागतकी अखोइना थिगलुबा मतमदा महाक क्रिमिनल अमने हाइबसे अखोइना खंगबा ngamki वारी मखादी अब्दुल नंग ओइना लिरोने मतमदुदा अब्दुल की हंगोइबा करिगुमा मत लेतना महांगना वारी सिंग तपना तपना ली थोरकी माने अइना इमुंग असि लोइसननबगिदमा अइंगोंदा यामलबा सनफम अमखक पिरमी नोंमा सैराबु उखी सैरा से एहांगना उबा मतमदा कैथेल अमदा मा इंजांग नापि लेदुना लेरमी अइना हातकदबा मिसिंग अदु मखोइनि खलुबदा अतैसिदे अइना हातलबसु लोइना ngamgani अदुबु सैरादी अइना हातपा ngamloi हाइना अइना खनकी मरमदी सैरा उबा मतमदा अइ पुरा ngauki मरम असिना अइना सैराबु सेनदुना दुमक लाकी महाकी युमगी अकोइबदा अइ अथेंगबदा लेकी अयुक अंगनबदा लेकी नुंगथिन पोबोपता लेकी अइ सैरादा ngauki अदुबु सैरा याउना हातनबगी पैसा लौखिबनिना सैरा हात्रबदी सैरागी महुत्ता कना हातसिगे हाइना अइना खल्लबा मतुंगदा गाड़ी अमा वाइदुना बार अमदगी नुपी अमाबु अइना मोइथेम तौदुना पुरुकलगा अइना लंबीदा माबु हातुकलम अमदी महाकी ममाइदु पुलिसना हयेंग येंगबा मतमदा सैरानी सैरा नते खंगदननबगिदमक अइना ममाइदु लोइना सुगाइरम अइना अइ गाड़ीदा हापतुना थमम युम अदुदा सैरा लेत्रे खंगलबा मतम अदुदा इमुंग अदुदा लेबा ममा सबनम इहान हान अइना हातकी मसिगी मतुंगदा तुमलिबा अंगांगसिंग अइना अमममता ओइना लोइना हातकी मसिगी मथंगदा अइना
ꯃꯈꯣꯏꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯥꯝꯊꯣꯛꯂꯝꯃꯤ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯔꯕꯨꯖ ꯑꯃꯕꯨ ꯑꯩꯅ ꯈꯣꯛꯇꯨꯅ ꯆꯥꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯥꯠꯄꯗ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯈꯪꯗꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯇꯨꯅ ꯄꯨꯔꯛꯈ꯭ꯔꯕ ꯄꯔꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯔꯥꯒꯤ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯐꯤꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯒ ꯁꯥꯏꯔꯥ ꯑꯣꯏꯅ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯊꯝꯂꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤ ꯑꯩꯉꯣꯟꯗ ꯆꯦꯟꯅꯗꯅꯕ ꯑꯄꯣꯛꯄꯤ ꯁꯠꯕꯅꯝꯗ ꯆꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯒꯥꯔꯤꯗ ꯑꯃꯨꯛ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤ ꯑꯁꯤꯕꯗꯨ ꯑꯩꯅ ꯂꯝꯍꯥꯡ ꯑꯃꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯨꯟꯇꯣꯛꯂꯝꯈꯤ ꯁꯥꯏꯔꯥ ꯑꯃꯗꯤ ꯑꯩꯒ ꯎꯅꯕꯗꯁꯨ ꯑꯄꯣꯛꯄ ꯃꯄꯥꯅ ꯎꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯕꯗꯤ ꯑꯩꯒꯤ ꯄ꯭ꯂꯥꯟꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯒ ꯑꯄꯣꯛꯄ ꯃꯄꯥꯁꯨ ꯑꯩꯅ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯣꯛꯈꯦꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯝꯂꯝꯃꯤ ꯁꯥꯏꯔꯥ ꯀꯞꯄꯅ ꯂꯣꯏꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯏꯔꯥꯒꯤ ꯄꯨꯟꯁꯤꯗ ꯅꯛꯁꯤꯟꯅꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯁꯥꯏꯔꯥꯅ ꯌꯥꯎꯕ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯆꯝꯕ ꯃꯤ ꯑꯃ ꯁꯥꯗꯨꯅ ꯁꯥꯏꯔꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯁꯥꯏꯔꯥꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯈꯤ ꯑꯁꯨꯝꯅ ꯁꯥꯏꯔꯥꯒ ꯅꯛꯁꯤꯟꯅꯔꯛꯈꯤ ꯁꯥꯏꯔꯥꯒ ꯅꯨꯡꯁꯤꯅꯔꯛꯈꯤ ꯁꯥꯏꯔꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯌꯨꯝꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯊꯝꯕꯗ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯀꯌꯥꯇꯅ ꯄꯤꯛ ꯊꯜꯂꯕ ꯁꯥꯏꯔꯥꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥꯃꯔꯨꯝ ꯑꯕꯗꯨꯜꯅ ꯄꯤꯔꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯐꯥꯎꯕꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯋꯥꯐꯝ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯏꯔꯥꯒꯤ ꯄꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯕ ꯃꯇꯨꯡꯗ ꯁꯥꯏꯔꯥꯕꯨ ꯍꯥꯠꯇꯅ ꯊꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯛꯎ ꯍꯥꯏꯒꯅꯤ ꯈꯟꯕꯗꯒꯤ ꯃꯐꯝ ꯑꯃ ꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯥꯏꯔꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯔꯥ ꯈꯪꯉꯦꯗꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯃꯤꯍꯧꯔꯨꯕꯒꯤꯗꯃꯛ ꯌꯥꯝꯂꯕ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯠꯄꯒꯤ ꯐꯪꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯈꯔ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯄꯨꯛꯅꯤꯡ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯑꯕꯗꯨꯜꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯑꯕꯗꯨꯜꯗ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯀꯅꯥꯅ ꯁꯤꯜꯂꯦ ꯍꯥꯏꯕꯗු ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯔꯛꯈꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯁꯥꯏꯔꯥꯒꯤ ꯃꯈꯨꯔꯥ ꯍꯃꯤꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯟꯗꯣꯝꯆꯥ ꯂꯣꯏꯅꯅ ꯑꯁꯥꯕ ꯎꯁꯃꯥꯟꯒꯤ ꯃꯆꯤꯟꯗꯒꯤ ꯂꯣꯏꯅꯃꯛ ꯈꯪꯂꯛꯈꯤ ꯃꯇꯝꯗꯨꯗ ꯃꯟꯗꯣꯝꯆꯥꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯤꯡꯗꯣ ꯍꯥꯏꯔꯣꯗꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯃꯤꯗꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯖꯦꯜꯗꯒꯤ ꯏꯇꯩꯅ ꯊꯣꯛꯂꯛꯂꯕꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯏꯆꯦ ꯁꯕꯅꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯧ ꯑꯣꯏꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯕꯗꯅꯥꯝ ꯄꯤꯅꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯂꯥꯟꯅ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯕꯗꯅꯥꯝ ꯄꯤꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯇꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛ ꯖꯦꯜꯗ ꯊꯝꯈꯤ ꯖꯦꯜꯗ ꯊꯝꯂꯤꯉꯩ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ नुपा कयागा उनै युम असिदा सानै युनै हाइबगी बदनाम तौसिन्दुना युम असिदगी मचासिंगा लोइनेना तांथोकी तसेंगनमक महा नुपा सिंगा मरी लेनरपा नुपी अमा नते अदुमकु महाक हिंगननबगी लानफमदा मचासिंग असि योक्पा ngamnanaba honabada महाक अतोप लंबी अमदा चटखिबनि पुनमक असे अखोइना सिनखिबा ngaktani मसि खक्ता नतना मखोइ तांथोक्रबसु मखोइ हिंगदुना लेरबदी नोंगमदि सोइदना मखोइना लन थुमसि तालकनि हाइना मखोइबु हातननबगीदमक मी नेक्किबनि हाइना हाइखि इतैना जेलदा लेरिङै मतमदा महाकि मचासिंग असि अखोइना तुमना हालबा मतुंगदा इतैबसु जेलदगी थोलकपा मतमदा अखोइना लोइसन्नबा प्लान तौखि मदुगी प्लान अदुगी मनुंगदा अखोइना अब्दुलबु नेक्खि यामलबा सेनफमसिंग पिखि असाबा उस्मानसु नेक्खि अदुबु अब्दुलना मी हाटपदा मी अमा चिथरम्बा मरमना अखोइगी प्लान असि फेल ओइखि मरक्ता अखोइना असाबा उस्मान थाखिबा उस्मानसु फाखिबना हाइरिबा प्लान असिदा लोइनमक सोइखि असुमना सेंगबा वाफमसिंग लोइना हाइदोरखि ngasiगी केस असिदा पुरकलिबा वाफमसिंगदि मचिन मनाव ई मरी ओइबसिंगबु करिसु नत्तबा सीबदा पुबा यारोइदबा लनथुम खरगिदमक लनथुम अदुबु मखोइना सुपना पाइनेनबगिदमक मखोइगी इमुंग मनुंगी मी अमबु मी खुनेक अब्दुलदा नेक्तुना पैसा यामलबा सेनफम पिदुना हानबा होनखिबा अमदि वाना हौजरकलबी सैराना महाकी पुंसी अदु कंपनीगी थबक अदु तौना तौना अदुमक मपागा नुंगाइना लेनबा याबा पुंसी अदुबु खांगु थक्ता थेंगनखिबा मियो अमना यामलबा सेनफम सिंगना पिदुना महाकी ममित थाहंदुना महाकी पुंसीदा अवोनबा अमा चटलुनबा होनरुबा अदुबु महांगना चटलिबा मी असिदि महाकी इमुंग मनुंग महाकी नुंगसीजरबा मचिन मनाव अमदि अपोकपी अमदि अपोकपा हातखिबा मियो अदु ओइरमखिबा सिनि ngasiगी केस असिदगी अदोमना करी खंजनबिबा याबगे नैनबियु खनबियु मथंगी एपिसोडता अतोपा केस अमामुक पुदुना लाक्चगे लोइनना सेक्शन लेबियु वखल लेताबियु टिल देन खुरुमजरी असि संदोक्चरिबा थोरमसि डायमंड रेडियो न संदोक्चबा क्राइम रिपोर्ट्स नुपी आंगांसिंग द थोक्लिबा तोंगान तोंगान बा
Manipur khakta natana India ki kachin koya amadi prithvi gi mapana thokliba angakpo crime sing ase aikoina wari oina tamjaduna miyamda khanghan janana hona jaba dugumba program amani Crime Reports